마이벨 UFO기 이슬리나우 고등학교 수와이나 마이벨싱 이슬리나우 UFO 사자가 있는 그nơi 지금 말합니다. 그리고 마땅 상황에서 던져는 그래. 아코이는 나시 닝카 땀나. 오이바 아두구마 루포마기 마카다 네이나바기 더러만 해남 히람시다 강호 하이루브 Thanjam Subon Singh, ex 시다. 남았고. 얌 나가시기 더러 Brother Arong Nomaikom GP of a Grand Tambinavan Nolokse. 아한 뭐먹다다 이거도 이벤트 아니 원래 고 Iraqi, maybe Sungai Nipan again. Adu ada kaisi lakhi bagi kan maning tau matam da hui kaina pithri ki sa graba ajagar bai itihas da ai khoi manipur se amatani mani gi libang manipur mi ai se pai pun da pukat da bo na ni ngasi su saka sajan academy na hujiki matam sida ngang na baya ba mayam de ngang na ga ai khoi di ji ba pam ba pang soroi da le jaba kangu ni ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯅꯤꯄꯨꯔꯗ ꯂꯩꯅꯔꯤꯕꯁꯦ ꯃꯅꯤꯄꯨꯔ ꯑꯁꯦꯡꯕ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏ ꯈꯠꯅ ꯆꯩꯅꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯗ ꯑꯃꯁꯨꯡ ꯆꯤꯡ ꯇꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯁꯦꯡꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯨꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯕ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯦ ꯁꯥꯟꯇꯤꯅꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄꯗ ꯁꯔꯀꯥꯔꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯒ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯆꯍꯤ 60 ꯍꯣꯠꯅꯔꯛꯄ ꯁꯤꯒꯨꯝꯕ ꯁꯖꯥꯟꯒꯨꯝꯕ ꯑꯃꯒ ꯉꯁꯤꯗꯤ ꯃꯁꯤꯗ ꯑꯩꯅ ꯆꯤꯐ ꯒꯦꯁꯀ ꯑꯣꯏꯖꯗꯅ ꯃꯐꯝꯁꯤꯗ ꯂꯦꯞꯄꯒ ꯉꯥꯡꯖꯕ ꯐꯪꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯖꯥꯟꯅ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯐꯪꯁꯟꯗ ꯑꯩꯕꯨꯁꯨ ꯌꯥꯎꯍꯟꯕꯤꯌꯨ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯕꯤꯗꯅ ꯁꯖꯥꯟꯕꯨ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯅꯅꯕ ꯁꯖꯥꯟꯒꯤ ꯃꯁꯛ ꯅꯤꯡꯊꯤꯅ ꯇꯥꯛꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯒ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯈꯨꯔꯨꯝꯖꯔꯒ ꯑꯩ ꯃꯇꯥꯡꯁꯤꯗ